खुरमजरी मियंग ताब्रिम स्मुतराम उसेरी ngasi maroiba pauda lamdam asi artist na thengnari ba khudong chadaba amadi awaba singkong na ba Manipur sarkar ta taksilagani haina governor na phongdokre Manipur da ahan bo oina Dr. Singhi oiba medical education technologies ki basic course workshop janim sa hokre amadi HIV nabadagi hepatitis C nabana saruk tara hena sandoli amadi sibathui haina kone gi president na phongdokre mapong ba pau pizari Manipur asi kala sanskriti gi lamda malemda ajobo fida kalli lamda masi artist na thengnari ba khudong chadaba amasung awaba singkong na ba Manipur sarkar da taksilagani haina Manipur gi governor VK Dugal na phongdokre Khundongmam Brojendro Cultural Trust amasung Manipur sarkar gi Art and Culture Department na sinduna tha asigi taranipan dagi kunipan fawba chatharakpa ahum suba Khundongmam Brojendro Theatre Festival loisinbagi tharamda governor na wafam sing asi phongdokhibani festival loisinbagi tharam aduda theatre gi lamda saknaraba Padmasri Ratan Tiam Saruyaki Luinana Tongan Tongamba artist su Taramadda Yauke Governor na Makataraduna Kala Sanskriti na Lamdamasibu Malem da Saktapagalunana Theatre Gilam da su Ajoba Fida Kali Handak Pangtholiba Festival Asida Tongan Tongamba Londa Play Kaya Uli Lakatoriba Festival Singda Hena Park Jauna Pangthok Lakani Habagi Tazaba Thamki Luinana artist singi Matik Magun Kayabusu Singthaki Very rich state in art, culture and theatre is concerned. I think they are very valid. I think they deserve all the attention possible. And in my own humble capacity, I assure you, you have given me a task and whatever is possible, I will have all these issues properly addressed and attended to by the state government. Padmasri Ratan Tiam na ngasi fawba sarkar gi maikaidagi theatre artist bu sakhangba amadi exposure pibagi chang yamna watli ahal oiraba lamdam asigi artist na ngasi karamba fibam da leiri habisi sarkar na akan miyeng changhaningi phongdokhi We don't have an artist pension scheme which could really, when you look at an artist who was a great singer or a great dancer and now she is withered, the flower also withered. The withering concept in art is of a guru. But when she is withered, she can't do anything. She can't even move around. Nobody is around. She is left alone. Medical Education Technologies ki matangda Manipur da ahan bo ina numit humni chumna zathagadaba basic course workshop amang asidagi JNIMS ki examination hall da hawkre JNIMS ki Medical Education Unit ki coordinator amadi staff singna sinduna pangthokiba workshop hodopagi tharamda JNIMS ki director Professor M Shyamo Singha Medical Council of India Regional Training Center ki convener Dr. Kosik Misra amadi JNIMS ki academic subcommittee ki chairman Professor H Lokhendra na maruiba myoy singwana sarvya ki JNIMS ki Dr. Kyana sarvya ki Tharamadda Dr. Kosik Misra na haikibada atenba matamgi manungda JNIMS na piriba performance asi thaganingai ni asiguma Dr. Singhi oiba basic course workshop ama pangthokpa asina kanaba kaya pigani haiki Medical Education Unit JNIMS ki coordinator Professor M Devena Manipur da patient amadi Dr. Singhi marakta yamna toina tholiba pamdaba thodosing asi training program asina ayamba saruk makhaidi kohanba ngamlagani haiki aikoina ngasi tawjeriba workshop asina Pegi Jasing is good train Tauraga, Jasing is not the Biba, we Satrasing, Ase, Akaba Doctor Amakoinaba, Society is Sida, Mokena Anaba, Maitokana, Savatogani, Anabagi, Patient Partiga, Maitokana, see, Zenagan and Levinagani, Hamilton. JNIMS ki director Professor M Shyamo na haikibada basic course workshop asi loirba matungda JNIMS ki Dr. Singna Anaba Singh layeng bada hanadagi hena thawai hakchang yauna thabak torakani habagi thajaba thamki After the teachers training program, I am sure that the results in the university result as well as the patient care services will improve further. The medical college caters to training only undergraduate students, postgraduate students, and the training includes not only the theoretical aspect, it also includes the practical aspects, that is the patient care service.
HIV nabadagi hepatitis C nabana sarutara hena soali amadi thunasi haina konegi president RK Nolinikantana phondokre ngasi classic hotel da pangthokpa hepatitis C na naraba musina Manipur State Illness Fund dagi mateng launanbagi matangda state level open consultation program pangthokpada mahana wafamasi phondokibani community network for empowerment kone amadi health services Manipur anina sinduna pangthokpa taramantuda Treat Asia Bangkok ki KSGTN amadi IPPC gi lungangte susaruya ki Wangang kibisina fondona kibada Manipur State Illness Assistance Fund dagi HIV ke loina na hingliba miyoi singda mateng kaya pi hauziti hepatitis C na naraba miyoi singna layang nabagi damang lupa lak ama makai mateng wana laubi yare Housing malem ke oina HIV ke loina na hingliba missing asi million jamaga madifuromni miyoi sing asi dasu co-infection thorang nabagi chang yamna wangi Manipur ke oina miyoi lising nifu HIV ke loina na hingli masidasu hepatitis C na nabagi chance yamna wangi Manipur Sarkar Health Department na ngalinge matamda HIV gi matangda awareness campaign kaya pangthotuna lagli adubu ngasidi hepatitis C gi maramda su mipum tingna gyan tahanba mathau tare khanane na ba si loirba matungda tongan tongan ba recommendation mari lauki recommendation sing adu RK Nolinikantana miyamda khangan ki masigi manungda maruina fund asi mapung fana claim tawbagi matang yauri hariba scheme si magi processing time se limit ama leitaba haidi pini haibudi hairaga su matam tayam sangi haiba akangna ba ma khona su khangdamnina processing time se ma akangna ba amoina ko 3 months ki manungda apply hack tawgibadaina within 3 months ta sigi scheme se beneficiary da hanghan gadabani haiba maru oina sigi recommendation kano ani se khona sigi one day consultation asida mayam puna mona yanaraga kano tawre launagre Alaman singna thamlamba chanabi ngana chapagaloina na chakwat hanaba honaba tangai fade haina Rural Development and Panchayati Raj ki Minister Francis Ngajokpa na Travel Resource Institute Jatariba Ahum Super State Level Travel Cultural Festival gi ngasi dini chamba numita phondokre tharomaduda Health Minister Funjathang Tolsing amadi ADC gi members sing susarya ki Travel Jati kaya gi cultural program kaya pangthokba tharomaduda Minister Francis Ngajokpa na makhata na haikibada tongan tongan bakanglup singi leizariba chana kanglon sing achoba kangbuna muthat na bohona roidabani kanglup khudimona basa masagi nat amadi culture sing chakhona na bohona gadabani haiki Our students must take up in the universities to sustain our culture, to maintain our culture and to promote our culture. I think we must be willing to go into the villages, eat, work, walk with our people and write it down. What are the cultures? Hanagi Minister Abdul Salambu Laliba Rajya Sabha Mikalda Congress ki media oina thagat pagi damag AICC ki President Sonia Gandhi, Vice President Rahul Gandhi, MPCC ki President Gaikhangam, Manipuri Chief Minister Okram Ibobi, Minister Abdul Nasir, Parliamentary Secretary Amin Saha, MLA Fazur Rahim Amadi Congress ki Karmi Kayabu All Manipur Muslim Meitei Pangal Welfare Association na thagat pa phungdarali Amaromda Abdul Salambu Congress ki media oina thagat pagi damag Okram Ibobi na Luchingba Congress ki MLA Khudingmapu Golapati Educational, Social and Cultural Development Organization Minuthong Golapati Imphal na thagatpa phungdarali Lok Sabha Mikhal Nasila Pagaloina na Manipur da Mikhal Asininthi na Mai Pangna Pangtho Hana na Bapandamda ngasi Imphal East DC Complex da District asigi ADC Somorjit Salam na chair lauduna Imphal East ki oina political party sing JDO Imphal East amadi District asigi SGO sing yauna Mikhal asigi matangda kupna khana ne nakre District asigi tonga tonga ba polling station singi matangda ninthi na khana ki Mefamada BJP CPI INC JDO MSCP ki political leader kayana saruk yakhe ADC Somorjit na haikibada Lok Sabha Mikhal Nasilapana District asigi polling station singi hauzik wariba phibam singi matangda political party kayagi luchingba singi mot lauraga afaba maikei romda punanaba chapminaduna Mikhal mapungfana naba mifam asi pangthopani haina phungdorali Chakhiba tangkuni thoida kuki lalhobani chingnaba miyoi kharana new ball changdagi fazan khiba sinmi ani garang thadorakre makhoi singa dudi yumnam khunodagi thazam dilip chahi nifu amadi isikhadagi oinam ke lon chahi yankhai mangani mi faraga sel tanbagi thabak makhata na chatharakpada punna thengnanaba cycle amadi khunrapam kendrogi mihul sing yauba joint coordination public protection committee khunrapam and cycle kendra koba joint coordination committee ama sagolmang dalaiba ireima imagi lokon da pangtho kiba mifam amada semkre miyamgi mifam aduda speaker Tes Lokeshwar cycle kendrogi MLA Yamthong Haukip kuki inpi cycle gaikam gi president thangkam
Lufeng yauna tongan tongan ba luchingbi kya na saru yaki me famadu wanga khibasina mi faraga sel tan bagi thabak ama yamna kanna chatharakliba asi lamdam asigi miyamgi laibak thibani asiguma thodo sing matungda amu hana thoktana bohana minasi haba wafam phungdonaki Milagi Finance Secretary Waikom Gozen Medina Taukiba Thabak Singbu Sakhangduna Padma Shri Award pinaba khalakpada Milagi Maikaidagi nungaiba phungdorali Ahanba Manipur Rifles ki Assistant Commandant N Kumarjit amadi Jamandan Lukhogin na luchingba kangbu amana ngarang numidang pisum thong manakta acharawo sing check tobada uralaga purakpani haiba gari aniga konana miyo ani faraga singjabe police sinakre makhoi sing adudi Muhammad Munir Ahmad Jahikun apopa Muhammad Haji Habibur Rahman Lilong Thong Ahanbi Damakha amadi Muhammad Wakin Ahmad apopa Ajauzdin Lilong Hinong Makhongdagini Makoina Thauduna Lapa Honda Dio MN01C 3861 Amadi number Tadriba Yamaha R15 MG Avenue Dagi Huralaga Puropani Kamangamle Hari Makoi Dagi mobile handset Marisu Fagat Pangamle Makoi Anina Fondoropagi Matung Ina Gari Huramagi Taudo Asida Kwakaichel Dagi Johnson Kowamio Amasu Yawi Hari Singzamai supermarket ngasi pung tare kameni kuntrarom chapa matam dagi leirakpa tiffin ama matam sangna thamba ubadagi miyamna bom oiramgani haina mi paiba pokna kre police ki bom expert laktuna yengsimbada chak hapa tiffin oiramle Palel thong matata hand grenade amba pairaga acharawo singda kehen bagi thabak chatharamba miyo ema palel da leba Assam Rifles amadi Thobal commando gi kangbuna faraba miyo adidi haubizam samananda jaini fuga mathoi apopa ibo pisa wangkhai mehobom lampakta ni hari thaudo du bu yaning da bafongdutuna palel bazar ban tobaga loinana wakat mefam chathakre thong wangma youth development organization amadi maira paibina sindana chathakiba wakat mefam aduda asiguma thaudo asi matungda amuhana tawbiganu miyamda aki akhangpo hanba miyo sing ain gi oiba chapsaba jairak yu haina dabi tauki Mahakabi Hizam Angahalgi Jamaga Kumato Suba Mapo Kumontarom Tataruk Chumna Chatarapa Adu Ngasi Rumal Theatre the Lucian Cray Department of Art and Culture Manipur State Kala Academy Amadi Tungi Fanaba Semba Kanglupna Punna Sinduna Pangtopa Lucian Bagi Thorom Aduda MLA S. Birasinga Academy Secretary Bideswar Sarma Amadi Little Master English Higher Secondary School Secretary M. Thorbis Susaruyaki Tharung Sarugama Oina Masak Naiba Novelist BM Maisnambada Manama Thumpiduna Ikai Kumnaba Utke Miyamna Laikidaba Mahakabi photo da Laisu Katpagalona Nomogi Oba Seminar Amasu Pangtoke Tharumgi Sarugama Oina Mahakabi Angahalgi Maramde Iba Larik Amasu Fonke Wanga Kibasina Mahakabi Angahalna Sahitya da Lauramba Thaudang Aduna Ngasidi Achoba Pukai Oiri Maha Asi Kathopagalona Social Activist Amani Haina Singthaki Library ki Ihodasu Achoba Thaudang Lauramba Misagni Fodonaki MLA Bidana Ekoi bagi wakalna afabo oiraba kanda afaba samas oiba ngami miyamna kabi singi wakalon sing asi tayonana khanarami hauziti kabigi maru oiba sing adu khangnari haiki rani to pada laigo alam chin maru pang ima kayu kanda kingen kla singa kanunda takir mayal kaditang rani to bagi kaditang koi to kadang ngam ka ra ai na takir mayal alo Mesti share untuk orang kerja mana yang untuk terpudra, maksudnya kerja lasting wibra yang terjadi. Ichulgi jahi gi mefam pangtokna mi tarani thurin saba anoba thopuroi sing khalle hari lakadur be jahi ani gi thopuroi sing adu gi manungda president da T Ibem Chalaima general secretary da H Watem Bichanu amadi finance secretary da DS Chingkhai Ngan Bichanu yauri Manipur bu mapalam da sak takpada handicraft ki pothok sing putholiba mui sing gi su thaudang lei haina Tamenglong ADC ki chairman G Sohem Haumei na phondokre Imphal West Rongmei Women Upliftment and Cultural Association sinduna ngasidagi Major Kul Community Hall da chathakiba handicraft ki pothok sing yon ba amadi utpagi thoramda mahana wafam se phondokibani Bharat Sarkar ki Development Commissioner Handicrafts na sponsor tawduna chathakiba thoram aduda Commerce and Industry Manipur ki Superintendent W Birenjit amadi Bharat Sarkar की डेवलपमेंट कमिश्नर हैंडीक्राफ्ट के असिस्टेंट डायरेक्टर टी रोली वरेशम सुसरुया के फेस्टिवल असिदा जाति कया की म्यूजिक ना पुथोपा हैंडीक्राफ्ट के पोलम कया स्टॉल तरा निथोइदा उल्ली टी रोली वरेशम ना मतम कया की ममांगदा नुपादगी नुपीना हेना सेल तानबगी लमदा चंगसिलकली लनाई लुप कया अमदी सरकार की सेंथंग मखा पोनबगी मवोंगदा लाकली मसी अफब खोंथांग नते हाइकी जी सोहेम हाउमेना मखा तारादुना इसाना इसाबु थबक पिजदुना सेंथोक लंबी लेनब होनसी सुबनोंबा कनबना आहानब गुण ओहनसी अमदी मालेमदा मणिपुर सक्ताकलसी फोंदोखी
state amu saukan ba pasak hangan ba bapap mani asing mathawak si full cooperation ko di pantui kali kona kami sigumba industries me am sigumba khare sam sa ta full cooperation feeling ai amago pire mas question si aru state atai itai su sigumba egoi ge workshop sing si bukhat la pon Handak chahi ki bosem amadi kosem na loba class 10 amadi 12 ke parikya singa bari lena na lamda masigi mahirui singda Pangal Students Organization Manipur na FA pausal piragli parikya gi yengduna electricity department na mai chang nai na fangan binaba wafam su phungtorali Handak the Republic Day nimita Manipur College manata bom pokhai baga mari lena na chunga makha oinam le tagi KSS Manikumar ko wamyo ama fakhiba asi yaning de mak micham ni haina ngasi lamda madugi nupi singna singa makhong da wakan mi pham chathakre chunga makha apun manupi lamjing lumna sinduna chathakiba wakan mi pham aduda Manipur Police ki thawong yaning de mak chamna dukan famduna lejaba miyoi ni haba waru sing iba pleka sing sizinake Luki President S Samana bom pokhai ki ba thawong adu yaning de miam tenba mafam da asingba thodo asi matungda amuhana thoan biganu athoba matamda Manikumar bu thadokpiu phongdokhi ban khamna na bisa talaga chato ba yanna chinang jaba ana sikun ngai ki ban dum khamna na pangang adu ma ga che ma ki bom pokhai ba sig ma ga ka su te mari le ne de sigi wona de dam te mari le ne ba maram na ma ki kaita ki sa jam ta yaw kena asu matam ma ko thadokpiu wa ni ngasi yu angan bada kwa kaitel thokchom lekai da ahana chief engineer oiramba lekhidaba mayengbam ibotombi gi yumda leramba hand grenade ama ngasi yu imu manungi miyoi sina thengnabadagi police pau piraba matung laukhatkre thawong asibu yaningdaba phongdotuna kwa kaitel thokchom lekai mera paibi nganapi thong mera paibi amadi moirangpurel mera paibi ahumna sinduna wakan mifam ama kwa kaitel thokchom lekai da chathaki wakan mifam aduga mari leinana mirata bom langsimba yaningdi bom di landa sizinagadabani thawong asi pangdabagi thawong ni haba iba pleka sing sizinaki wakan mifam aduga mari leinana maira paibi luchingbi amara phongdorokpada sunomduna hingjariba miyoi singda bom langsinduna aki akhang pohanba yaningdi thawong asi kanana karigi damak chatharibano haibadu athuba matamda miyamda sengdokpirau aningba apamba kaya lerebasu santi oina wari sanaduna loisinanaba honabiu haina apil tauki awana taba yaraba kuchu kulai amadi bom na simbasi yam toina tholakpa masi awana taraga apamba ningbadu thungbiragadra natraga apamba leiragadi kariguma phama magi maramda apamba leiragadi yam sengna phongna thokpiraglaga isai susingna apamba wari du sanabada kari kaiba leibage Manipur Business Development Society gi manga suva foundation de pangthopaga loinana gefayumba naharogi lambi haibalarik ama release tawkre tharamadu Manipur Women's Development Forum gi president K Sarojini Devi Social Welfare Department ki ex chairperson W Joymati Devi amadi MPCC gi member M Priyomala Susarya ki larik asida samaj da kanaba khara makai piragani haiki Senapati Sudahis is ki manung chanba Haukong 5 village da chatkiba tang kumathoidagi chatharapa Eastern Bloc VPC July Conference Inniseni Taramari ngarang loisinkhre loisinbagi tharomda Koktam gi General Secretary Thangkam Lufeng July General Headquarter gi President Lamkhogen Manipur University gi Assistant Professor Thatang Waifei yauna khulkaya gi luchingba kyana sarukya ki tongan ba khulkaya dagi lakpa miyoi kyana sarukya ki ba loisinbagi tharomda Tim Kunmanga na sarukya duna pangthokiba masana kya gi final matching pangthopaga loinana makong mathang tarabasingda manama thumsing enthoki nupi gi volleyball da THYC na champion nupagi volleyball da APS amadi football da SPSYC na champion oikre chief guest oikiba Thangkam Lufeng na haikibada hauzigi matam asida sana khonabada natana hiram khudimota competition tawnaba matam oirabana naharol sina masa masana pamjaba sinfam singda thawai yaushiba matam oide mibu henge mingondagi henge mingondagi kange haiba adugi determination du leirega ekoi thabak tawba tai lari tamba college kariba satra satri singsu mingondagi henge haibagi wakhan leitragadi imai pala frida paisa frida mangba nadra frida matam mangba kana dabani aduna competition yam wangabani sports ki field oresu education ki field oresu ekoi migi
अहिबा सिंगी मथक दा अहिबा दो ओइदरगदी एकोई फ्यूचर दा सक्सेसफुल बंगामोय M2 amadi M2 gi apunba JC ga IMC amadi All Manipur Municipal Employees and Workers Union gi Joint Coordination Committee ga punna sinduna ngasi mifam pangthoduna hauji chathariba siswork strike handok trabadi action lawani dais dan pangani haibagi matangda khanakre asiguma wafam asi chathariba strike asigi solution nate makata na akanba khongjang changsinba haina lemnakre hairi hauzik sanabagi pau Ngasigi sanabagi pauda Manipur Veteran Cricket Association Sinduna Langthabat Public Ground da team mapana saru yaduna chathariba taramathoi suba Manipur Veteran Cricket Championship ki ngasi sanakiba match ta DSU Kwakatel na Blue Hawk Khrai bu wicket mari da maithiba pikre Blue Hawk Khrai na tos ngamduna hana batting tawda over kumapan ga ball ahum da wicket loina turaga run chama ga nifu taruk lauki masigi pakhum da DSU Kwakatel na over kumapan ga ball amada wicket taruk turaga apiba target adu yawbangam ki DSU Kwakatel gi Brozena ball kuntra nipan da run kuntra mari amadi wicket ahum lautuna man of the match takre hayeng Imphal West Veteran Cricket Association Sagolban amadi Riyang Star Nagamapalna sanaragani Mizoram ke Aizol da chathariba humfunipan suba National Football Championship da saruk yariba Manipur Football Team na February 10 dagi 35 fawwa matam asida mafam asida pangthogadariba Dr. T. Outdoor Football Tournament ta susaru yagani haina amfana fodoroli Imphal East District ki manung da leriba cat 3 4 amadi 5 ki referee pumnamak lakriba February ani gi nungthilpung ani taba matamda Imphal East District Football Association gi office ta punna faminana ba association asina khangalakli Kanglai Sitorio Karate Do Indiana Mutum Bankim Singhada 6 Jan Pirakli Handakta New Delhi gi Talkotora Indoor Stadium da pangthopa Senior amadi National Championship da asigumba dan asi pirakpani Blooming Athletic Sports Union Khangabong na Siduna Basu Ground chathari betaradare suba State Level Open Debla Memorial Trophy Tennis Ball Cricket Tournament king asi sanakiba ahan background da CW Singzamina Basu 11 Khangabopu wicket ahum da maitiba pikre ani suba ground ki sanakiba da WYC Wangkem na SMYDO Sapambu wicket mari da maitiba pikre hayang ahan background da BS Thawal amadi S2 Sunset tok pasanagani ani suba ground da YSC Khangabo amadi SCC Khangabo ka sanagani Model Club Singamakha amadi Youth Welfare Club Patsoi Team anigi under 19 2 days doubles inning cricket match series draw chatuna joint winner oikre Manipur Cricket Association gi miyeng makhada Model Club Singamakha amadi YWC Patsoi na sinduna tha asigi tang kumari dagi Luang Samam gi Luang Popa Cricket Stadium da chatharakiba Laisangthem Brajamani Singha Memorial Trophy under 19 2 days doubles inning cricket match ngasi loisinkhre loisinbagi tharamda MCA gi President S Kendrajit Model Club ki President S Indesor Laisangthem family ki donor amadi MCA ki members sing saruya ki doubles innings ki ngasi aroiba numita YWC Pasoina wicket tarada mai pakre innings asigi ahanba series da Model Club ki TS Kumar na man of the match takre ani suba series da YWC Pasoi ki Priyo Bhattana man of the match takre Model Club ki TS Kumar na man of the series ki mana laukre mako mathang taraba team amadi sanaroi singda thoromapu singna trophy amadi ser gi mana pituna puning thawatki thonga me apagi ma pama serena nasi ai pawung lagi daba ngasigi ba inga sagi paw pizari ICAR lamfe patagi phangba paw matung ina ngasigi khwaidagi saba si degree Celsius ku mangani khwaidagi ingmana degree Celsius 3 amani nungsita yawbai ising manugi changna ayukta chada marfudra mari nungthildana chada kunthra mathoi aduga nongjugi changna millimeter sunyani leslapda maroi ba paw makana pizari Landamasi artist na thenari ba khudong chadaba amadi awaba singkona na ba Manipur Sarkar da taksilagani haina governor na phundokre Manipur da ahan boina Dr. Singyoiba Medical Education Technologies ki basic course workshop Janims da hokre amadi HIV nabadagi hepatitis C nabana saruktara hena sandori amadi sibatui haina kone ki president na phundokre Nasi di ISTV ne pizaba paw mata se sinjari ni W singbomuka na khrumjari